अहमक्तदा कंगले न्यूज की नुथिंगी पाव यिंबिरबा ख्वाइपम नमपु बबिना वाइपमना इकोनोना खुरमजरी ओपीएमना साबा सुली योलंबदगी कुकी नुपी अमा फारे पोपी पांबीदगी सुंगबा ओपीएमना साबा टेपेटाटोन हाइड्रोक्लोराइड हाइना खंगनाबा पेनकिलर टेबलेट योलंबगी दमक सुजामपुरदगी बुलिया सिंह एलाइस रेबिका कौबा कुकी फुरुप की नुपी अमा चेन्नई पुलिसना फारे थौदोक असिगी मतंगदा चेन्नई पुलिसना पाउमीसिंगदा फोंदोखिबदा थिरुबान्यूरदा आइना यादबा टेबलेट योंदुना मियामदगी सेल तानबगी थबक चथरे हाइबा कक्नबा थाजबा पाव अमा फंगबदगी चेन्नई थिरुयान पुलिस स्टेशनना मफम अदुदा लेबा बस स्टेशन सिंगदा मिकुप नाहुम सिंगना लेदुना चिंगनाबा असत अवोक सिंगदा चेक तौबगी थबक चथाबदा हारिबा बुलिया सिंह कौबी नुपी असिदगी टेटाटाडोन हाइड्रोक्लोराइड हाइना टेबलेट लिसिंग निपान चामगा कोनाना सेल ओइना लुपा लिसिंग अमगा चौंगा यांखै अमदी आईफोन अमगा फागपा ngamखि Naga Phurup Singnaba wafam social media da thadorkiba yaningde keso social media gi Facebook ki Kuki Land Koba page amada bin hawkip koba myoi amana lamdam asida khunda minariba Naga Phurup singna duna thadorkiba siron adu chatnaba yadaba Phurup ani gi marakta yingthinanaba matamnana sinba thawong amani hariba warol adu mari lenaba Naga miyamna lumna lobidanaba Kuki Student Organization GCI School lana thadorpa cherol amana khanghalakli keso gi GCI School lana thadorpa cherol amada social media da Barland Orakiba Warol Adu Phurup Anigi Marakta Nushinanaba Atamnana Sinba Thawong Amani Hariba Warol Adu Nagamiyamna Adugi Matik Khorang Khusaunaba Thokan Bayabagi Oithokpa Yamna Chauna Lahelakli Adubu Hariba Kanglup Anigi Marakta Nushinanaba Atamnana Singduna social media da Thadoliba Jen Hawkip Hariba Miyoi Asi Kesogi Leibak Asida Leiriba Tongan Tonganba Bigan Singna Thijinaba Thabak Sathari Republic Day gi Mangjongna Security Force na Kulai Kya Phagatkhre Republic Day gi Mangjongna ngasi ayu pung mari rom tabada thajaba yaba paw ama fangbadagi nifumanga suba Assam Rifles na thongjang mamang singi area da Waikhong Police Station gi manung chanba thongjang mamang singi sarukta ayu pung manga dagi tare makhai fawba SDO unit kaksing nifumanga suba ARB Piton chamaga yankhai matoi suba F-Coin Battalion BSF amasung Waikhong Police ki subedar CDO Kejitna additional SP kaksing gi makhada Kiba Humbagi Tabak Satabada, Sakangdaba Singna, Angoba Mazugi, Plastic Cow Amada, Hapuna Tamamba, Yamlaba Kusukulai, Cameron Parapangam Le. Nisagi Ipakta, Iraq Narba Singbu, Fus Aiduna, Warapana Kanaroi Siam, Manipurgi Chief Minister Nungpambam Brena, Lucingduna, Kazi, 314 Rongi Drug, Lamdingda Laiba, Caesar Commission, Biochemical Waste Instrument Facility da Maithadona Mangankre, Nisagi Ipakta, Iraq Narba Sing Asi, Laina Makal Amana, Naraba Singni, Makoibu Puba, Tati Tawaina Tawada Kanaroi, Niyom Chumna Laing Bibachangi Haina, Chief Minister Nongpambam Birena Phongdokre, Ngasi Manipur Police Amadi, Narcotics and Affairs of Bordana, Pagat Kiba, Drug KG, 340.4 gi, Yamlaba Drugs in Maithaduna, Mangan Kibagi Toramduda, Chief Minister na, Makatana Hai, Manipura BJP, Naluchingba Lengak, Hek Lakpadagi, War on Drug, Hodokiba Chahitare Phare, Chahitare Asida, Lepak Asina, Drug Faba, Popi Anthatpa, Katanatana, Misaki Ipakta, Iraq Naraban Ha Singbu, Rehabilitation Center da Thamduna Laing Tathabagi Thabak Paikhatli